ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯟꯁꯅꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯟꯅ ꯍꯥꯏꯔꯤ, ꯍꯌꯦꯡꯁꯦ ꯁꯣꯏꯔꯅꯨ, ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯇꯩ ꯀꯅꯥꯝꯇ ꯂꯩꯔꯣꯏ꯫ ꯑꯩꯒ ꯆꯤꯡꯂꯦꯝꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩꯒꯅꯤ꯫ ꯑꯩꯁꯨꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯒ ꯃꯊꯟꯇ ꯊꯝꯂꯝꯗꯨꯅ ꯊꯣꯛꯂꯛꯇꯧꯕ꯫ ꯃꯍꯥꯛꯅ ꯃꯊꯟꯇ ꯂꯩꯍꯧꯕ ꯇꯥꯟꯖꯥꯗꯨꯗ ꯅꯍꯥꯛꯅ ꯈꯪꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯍꯥꯏꯖꯩ ꯏꯇꯩꯃ, ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇꯣ ꯏꯇꯩꯃꯅ ꯑꯗꯨꯝ ꯇꯧꯔꯛꯀꯗꯧꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯇꯩꯃ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯈꯣꯝꯗꯣꯟ, ꯑꯗꯨꯗ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯒꯨꯝ ꯂꯥꯛꯈꯤꯒꯨꯝ ꯏꯇꯩꯃꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯣꯝꯗꯣꯟꯅꯁꯨ ꯈꯪꯂꯤ꯫ ꯑꯗꯨꯅ ꯈꯨꯝꯃꯤ, ꯏꯇꯩꯃꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯅꯥꯎꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯁꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯅꯅꯥꯎꯅꯤ꯫ ꯑꯩꯅ ꯈꯪꯅ ꯇꯧꯔꯕꯅꯤ꯫ ꯏꯇꯩꯃꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯁꯥꯔꯕꯅꯤ꯫ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛ ꯂꯧꯔꯨꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯤ ꯏꯇꯩꯃ? ꯂꯣꯏꯔꯕ ꯄꯣꯠ, ꯄꯤꯗꯧꯕ ꯂꯩꯔꯕ ꯑꯗꯨꯕꯨ ꯀꯣꯛ ꯍꯦꯛ ꯄꯤꯗꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯝꯒꯦ ꯍꯥꯏꯔꯤꯕꯔꯣ ꯀꯩꯅꯣ? ꯌꯥꯎꯔꯗꯤ ꯀꯣꯛ ꯄꯤꯔꯣ ꯀꯩꯅꯣ? ꯃꯗꯨ ꯎꯔꯒ ꯅꯇꯩꯃ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯕꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯗꯧꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯍꯣꯏ ꯏꯇꯩꯃ, ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯂꯧꯔꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯟꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯏꯇꯩꯃ, ꯁꯤꯅꯤ, ꯐꯖꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯇꯣꯟꯁꯅꯥꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯌꯥꯝꯅ ꯐꯖꯔꯦ ꯀꯩꯅꯣ ꯁꯤꯗꯤ? ꯌꯥꯝꯅ ꯐꯖꯔꯦ ꯏꯕꯨꯡꯉꯣ, ꯅꯇꯩꯃ ꯑꯩꯅꯅꯦ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ ꯍꯥꯏꯕ꯫ ꯑꯁ, ꯌꯥꯝ ꯍꯔꯥꯎꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯗꯤ꯫ ꯏꯇꯩꯃ, ꯃꯃꯜ ꯌꯥꯝꯃꯤ ꯌꯥꯝꯗꯤ ꯀꯥꯏꯅ ꯊꯤꯕꯤꯅꯣ? ꯍꯟꯗꯛꯀꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯣꯏꯔꯣ꯫ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯅꯅꯥꯎ ꯑꯣꯏꯅ ꯏꯇꯩꯃꯒꯤ ꯈꯪꯅ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯇꯧꯅꯤꯗ꯫ ꯍꯣꯏꯗ, ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯇꯩꯃ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯅꯪꯕꯨ ꯊꯥꯖꯩ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯅꯇꯩꯃ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯄꯤꯔꯕꯅꯤꯅ ꯂꯤꯛꯁꯤ ꯅꯇꯩꯃ ꯑꯩ ꯂꯧꯁꯤꯜꯂꯒꯦꯀꯣ꯫ ꯑꯗꯨꯝ ꯅꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯅꯉꯛꯁꯝ ꯑꯗꯨꯗ ꯀꯣꯛ ꯍꯦꯛ ꯁꯤꯖꯤꯟꯕ ꯌꯥꯗ꯭ꯔꯣ? ꯀꯣꯟꯅ ꯁꯤ ꯑꯃꯨꯛ ꯁꯤꯔꯒ ꯍꯧꯖꯤꯛ ꯌꯨꯝ ꯆꯪꯂꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯆꯤꯡꯅꯈꯤꯕ ꯌꯥꯏ꯫ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯅꯦ꯫ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯅꯇꯩꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯩꯅꯣꯝꯃ ꯑꯣꯏꯗꯣꯏꯕ, ꯏꯄꯥꯝ ꯌꯧꯗꯣꯏꯕ, ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ ꯏꯇꯩꯃ, ꯏꯇꯩꯃꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯐꯔꯦ ꯈꯣꯝꯗꯣꯟ, ꯍꯌꯦꯡꯗꯣ ꯁꯣꯏꯔꯅꯨ꯫ ꯅꯤꯡꯊꯤꯅ ꯄꯣꯔꯝ ꯌꯥꯠꯇꯨꯅ ꯊꯝꯂꯕꯅꯤ ꯅꯇꯩꯃꯅ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯇꯣꯟꯁꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯐꯪꯕ, ꯑꯗꯨꯒ ꯏꯁꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯏ ꯁꯪꯅ ꯂꯩꯗꯧꯕ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯈꯔ ꯇꯧꯔꯒ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯈꯪꯅꯤ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯆꯤꯡꯂꯦꯝꯕꯤꯕꯨ ꯈꯣꯝꯗꯣꯟꯗ ꯊꯣꯛ ꯍꯦꯛ ꯑꯩꯅ ꯀꯩꯅꯥ ꯀꯠꯊꯣꯛꯀꯅꯤ꯫ ꯈꯣꯝꯗꯣꯟ ꯄꯥꯈꯪꯅꯤ, ꯑꯗꯨꯕꯨ ꯆꯍꯤꯗꯤ ꯈꯔ ꯂꯤꯁꯤꯜꯂꯤ꯫ ꯀꯥ ꯍꯦꯟꯅ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯣꯏꯕ ꯅꯠꯇꯦ꯫ ꯈꯣꯝꯗꯣꯟꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯦ, ꯈꯣꯝꯗꯣꯟꯕꯨ ꯄꯥꯝꯗꯦ꯫ ꯈꯣꯝꯗꯣꯟꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯤ, ꯇꯛꯄ ꯌꯥꯕ ꯇꯛꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯀꯣꯟꯅ ꯊꯪꯗ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯛꯄꯗ ꯃꯅꯝ ꯇꯣꯟꯁꯅꯥ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯊꯨꯝ ꯄꯤꯗꯨꯅ ꯂꯤꯛ ꯁꯥꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯇꯣꯟꯁꯅꯥꯁꯨ ꯄꯨꯛꯆꯦꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅꯤ, ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯟꯁꯅꯥ ꯆꯥꯛꯅꯟ ꯊꯣꯡꯉꯤ꯫ ꯉꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤ꯫ ꯑꯗꯨꯒ
ꯃꯥꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯆꯤꯡꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯜꯗ ꯐꯅꯦꯛ ꯁꯥꯔꯤ, ꯇꯣꯟꯁꯅꯥ ꯏꯃꯨꯡꯗ ꯂꯩꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯩꯖꯩ ꯃꯊꯟꯇ꯫ ꯅꯨꯃꯤꯠꯇꯤ ꯌꯨꯡꯈ꯭ꯔꯦꯁꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯋꯤ꯫ ꯃꯇꯝ ꯑꯁꯤꯁꯨꯅꯦ, ꯊꯑꯣꯏꯅ ꯍꯧꯈꯤꯕ ꯉꯥꯏꯔꯗꯤ ꯃꯆꯤ ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯗꯕ ꯖꯥꯠꯅꯤꯀꯣ꯫ ꯊꯕꯛꯁꯦ ꯑꯩꯗꯤ ꯁꯠ ꯇꯧꯅꯤꯡꯕꯗ ꯈꯣꯔꯣ ꯍꯦꯛ ꯈꯣꯠꯂꯦ ꯍꯥꯏꯕ꯫ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯐꯅꯦꯛ ꯁꯥꯔꯤꯕ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯦꯝꯃꯥ, ꯏꯅꯝꯃꯁꯨ ꯊꯕꯛ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ꯫ ꯏꯅꯝꯃ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯇꯣꯟꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯑꯗꯨꯝꯅ ꯐꯤ ꯈꯔ ꯁꯥꯔꯒ ꯃꯁꯥ ꯑꯗꯨ ꯎꯏꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯒ ꯂꯩꯔꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯒꯠꯂꯒ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯣꯟꯁꯅꯥ ꯂꯩꯔꯤ꯫ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯤꯁꯦ ꯅꯠꯇꯦ, ꯃꯥꯒꯤ ꯈꯣꯡꯗꯣꯟ ꯍꯥꯏꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯔꯥ ꯀꯩꯅꯣ? ꯑꯗꯨꯛ ꯐꯖꯅ ꯑꯩꯅ ꯃꯇꯥꯡ ꯍꯥꯏꯈ꯭ꯔꯒ ꯃꯁꯤꯗꯒꯤ ꯈꯖꯤꯛ ꯍꯦꯛ ꯍꯦꯟꯗꯣꯛꯄꯗ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯂꯣꯏꯅ ꯍꯦꯛ ꯄꯨꯝꯁꯣꯏ ꯁꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯄꯦꯟꯖꯩꯗ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯂꯒ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯃꯇꯥꯡꯁꯦ ꯄꯣꯞ ꯍꯦꯛ ꯇꯥꯔꯣꯏꯗ꯭ꯔꯗꯣ꯫ ꯑꯁꯨꯝꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯑꯗꯨꯗ ꯃꯈꯥꯔꯣꯝꯗꯩ ꯈꯣꯡꯗꯣꯟ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯤ꯫ ꯂꯥꯛꯂꯦꯗꯅ ꯃꯁꯤ, ꯀꯣꯛ ꯆꯪꯈ꯭ꯔꯣ ꯌꯥꯔꯦꯅꯦ꯫ ꯈꯣꯡꯗꯣꯟ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯩ ꯃꯇꯣꯟ ꯁꯅꯥꯁꯨ ꯊꯕꯛ ꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯃꯍꯥꯛ ꯂꯣꯏꯖꯩ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯆꯤꯡꯂꯦꯝꯕꯤꯕꯨ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ꯫ ꯇꯣꯟꯁꯅꯥꯅ ꯆꯪꯗꯤ ꯆꯪꯈ꯭ꯔꯦꯁꯦ, ꯉꯥꯏꯍꯥꯛꯇꯤ ꯑꯩ ꯃꯤ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯤ ꯄꯥꯛꯅ ꯎꯗꯦ꯫ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯀꯔꯤꯁꯨ ꯍꯦꯛ ꯈꯪꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯠꯂꯤꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯪꯂꯨꯔꯒ ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯍꯥꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ, ꯀꯅꯥ ꯂꯩꯕꯒꯦ? ꯀꯅꯥ ꯂꯩꯒꯦ? ꯌꯨꯝ ꯑꯁꯤꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯂꯩꯔꯦ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯩꯅꯥꯃꯨꯛꯇ ꯀꯠꯁꯦ꯫ ꯍꯣ ꯀꯅꯥ ꯂꯩꯒꯦ? ꯑꯁꯨꯝ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯕꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯍꯥꯏꯔꯦ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯣꯟꯁꯅꯥ? ꯏꯆꯦꯕꯦꯝꯃ, ꯏꯃꯨꯡꯗ ꯑꯩ ꯏꯆꯦ ꯂꯁꯤꯅꯒ ꯄꯥꯅꯤꯡꯗꯦꯗ꯫ ꯑꯩꯈꯣꯏ ꯆꯤꯡꯂꯦꯝꯕꯤꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯆꯦ, ꯑꯩ ꯏꯆꯦ ꯂꯁꯤꯅ ꯄꯟꯕꯗꯅꯦ, ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯇꯥꯡ ꯇꯟꯖꯥ ꯂꯧꯔꯒ ꯏꯃꯨꯡꯗ ꯅꯨꯄꯥ ꯄꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦꯃꯤ꯫ ꯑꯃꯨꯛꯇ ꯀꯩꯅꯥ ꯀꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯅꯔꯛꯂꯤ꯫ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ꯫ ꯅꯨꯄꯥ ꯃꯈꯩꯁꯨ ꯌꯥꯎꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯜ ꯇꯝꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯌꯥꯝꯅ ꯀꯞꯄꯤ꯫ ꯀꯞꯇꯨꯅ ꯌꯥꯝꯅ ꯍꯥꯏꯖꯩ, ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯃꯍꯥꯛꯅ ꯇꯦꯝꯁꯤꯡꯅꯔꯛꯄꯅꯤ꯫ ꯑꯩ ꯂꯥꯟꯗꯤꯌꯦ ꯃꯌꯥꯝ꯫ ꯃꯁꯤꯗ ꯇꯣꯟꯁꯅꯥꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ, ꯍꯩꯆꯤꯟꯊꯤꯕꯤ, ꯅꯇꯥꯠ ꯑꯃꯨꯛ ꯇꯧꯔꯅꯨꯅꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅꯦ꯫ ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥꯅ ꯍꯥꯒ ꯄꯨꯁꯤꯟꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ? ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯤꯒꯦ? ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯁꯦ꯫ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯤꯜꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯝꯗꯅ ꯃꯍꯥꯛꯄꯨ ꯈꯣꯡꯗꯣꯟꯗ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ꯫ ꯇꯣꯟꯁꯅꯥꯅ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯑꯗꯨ ꯍꯦꯛ ꯃꯄꯥ ꯆꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯟꯁꯅꯥ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ, ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯒ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯀꯞꯄꯤ꯫ ꯀꯞꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ
ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯋꯥꯏ ꯖꯧꯔꯦꯜꯅ ꯍꯩ ꯅꯪꯕꯨ ꯀꯞꯂꯅꯨ ꯀꯩꯗꯧꯒꯦ ꯀꯞꯇꯨꯅ ꯑꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏꯅꯦ ꯃꯃꯥ ꯁꯤ ꯀꯞꯂꯅꯨ ꯀꯞꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯔꯥꯜ ꯁꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯦꯛꯇ ꯀꯩꯅꯥ ꯀꯠꯄ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯗꯣ ꯃꯔꯥꯜ ꯈꯛ ꯂꯩꯔꯣ ꯅꯆꯥꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯁꯤ ꯌꯧꯅ ꯏꯀꯥꯏꯕ ꯅꯪꯕꯨ ꯍꯣꯏꯅꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯌꯥꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩꯒꯤ ꯂꯦꯡꯗꯕ ꯊꯥꯖꯕꯅꯤ ꯃꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯗꯣꯛꯂꯣꯅꯦ ꯅꯪꯕꯨ ꯈꯟꯗꯣꯛꯄ ꯉꯝꯂꯣꯏꯌꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯏꯃꯨꯡꯗꯒꯤ ꯇꯣꯟꯁꯅꯥ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯛ ꯆꯥꯔꯁꯤ ꯖꯧꯔꯦꯜꯅ ꯍꯣꯏ ꯍꯣꯏ ꯆꯪꯂꯛꯂꯒꯦ ꯏꯃꯥꯗꯤ ꯉꯁꯥꯏꯌꯨꯛꯁꯨ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯈꯤꯗꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯧꯒꯠꯄꯤꯔꯣ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯎꯞꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯣ ꯃꯁꯤꯗ ꯇꯣꯟꯁꯅꯥꯅ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯖꯤꯛ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯨ ꯑꯃꯨꯛ ꯆꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯖꯤꯛ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯆꯥꯛ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨꯗ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯖꯅꯤꯡꯗꯦ ꯏꯁ ꯏꯃꯥꯒꯤꯁꯦ ꯅꯆꯥꯅꯨꯄꯤ ꯇꯧꯉꯝꯕꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯐꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯦ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯍꯦꯔꯗ ꯏꯃꯥ ꯅꯆꯥꯅꯨꯄꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯂꯤꯆꯠ ꯑꯗꯨꯃꯥꯏꯅ ꯆꯠꯆꯗꯦ ꯏꯃꯥ ꯏꯄꯦꯝꯃ ꯐꯅꯕꯨ ꯉꯝꯃꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯃꯇꯥꯡ ꯇꯟꯖꯥꯒ ꯂꯧꯔꯒ ꯍꯦꯛꯇ ꯅꯨꯄꯥꯒ ꯀꯧꯔꯒ ꯄꯨꯁꯤꯜꯂꯝꯗꯅ ꯃꯥꯏ ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯑꯩ ꯏꯁ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯃꯥꯅꯕꯨ ꯍꯣ ꯑꯗꯨꯅꯅꯦ ꯀꯩꯅꯥ ꯀꯠꯂꯤꯕꯗꯣ ꯃꯔꯝ ꯆꯠ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯃꯥꯕꯨ ꯀꯩꯅꯥ ꯀꯠꯂꯤꯕꯗꯣ ꯇꯣꯟꯁꯅꯥ ꯃꯥꯅ ꯉꯥꯡꯅꯤꯡꯕꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯑꯐꯥ ꯑꯄꯨꯟ ꯂꯩꯇꯅ ꯉꯥꯡꯊꯣꯛꯏ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯦꯟꯅ ꯃꯅꯦꯝꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯆꯥꯛꯅꯕ ꯍꯥꯏꯔꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯇꯥꯕ ꯉꯝꯗꯦ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯝꯅ ꯄꯥꯎꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯂꯤꯆꯠ ꯃꯆꯦꯠ ꯑꯃꯠꯇ ꯅꯪꯅ ꯃꯇꯧ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯍꯣ ꯅꯆꯥꯅꯨꯄꯤꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯒꯨꯝꯕꯗꯤ ꯍꯣ ꯃꯇꯧ ꯇꯝꯕ ꯉꯝꯖꯔꯔꯣꯏꯌꯦ ꯀꯤꯖꯩ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯊꯃꯣꯏ ꯑꯁꯤꯗ ꯆꯛ ꯍꯦꯛ ꯊꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯍꯩ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ ꯍꯣ ꯋꯥꯁꯦ ꯉꯥꯡꯅꯕꯗꯤ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯅꯆꯥꯅꯨꯄꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯗꯨꯒꯤ ꯑꯣꯡꯂꯤ ꯋꯥꯈꯜ ꯈꯜꯂꯤ ꯀꯅꯥꯅ ꯌꯦꯡꯅꯤꯡꯅꯤ ꯍꯥꯏꯅ ꯇꯧꯔꯦ ꯊꯕꯛ ꯑꯃꯅ ꯑꯃꯠꯇ ꯁꯨꯗꯅ ꯀꯔꯤꯒꯤ ꯎꯡꯂꯤ ꯍꯥꯏꯕ ꯌꯦꯡꯉꯨ ꯍꯌꯦꯡꯗꯒꯤꯒ ꯏꯁꯤꯡ ꯍꯩꯒꯦ ꯇꯣꯟꯁꯅꯥ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯖꯧꯔꯦꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯗ꯭ꯔꯤ ꯂꯦꯞꯂꯣ ꯃꯀꯨꯗ ꯑꯃꯨꯛ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡꯁꯨꯅꯤ ꯏꯃꯥꯒꯤ ꯍꯛꯀꯟ ꯆꯪꯕ ꯍꯦꯟꯃꯜꯂꯤ ꯍꯦꯛ ꯇꯧꯔꯒ ꯏꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯄꯥꯕꯨꯡꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯂꯤꯕꯅꯤ ꯈꯔꯁꯨ ꯉꯥꯡꯉꯨꯗ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯄꯪꯁꯤꯟꯅꯔꯒ ꯂꯩꯕꯤꯅꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯁꯤꯁꯨ ꯄꯥꯕꯨꯡꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯆꯥ ꯁꯥꯖꯠ ꯃꯣꯠꯄꯤ ꯑꯃ ꯄꯣꯛꯈꯩ ꯄꯣꯛꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯖꯧꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪ ꯌꯥꯝꯅ ꯀꯞꯅꯤꯡꯕ꯭ꯔꯥ ꯀꯞꯄꯗꯣ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ ꯂꯥꯛ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯁꯥꯒꯜ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯁꯅꯥ ꯃꯊꯟꯇ ꯄꯥꯡꯒꯣꯜ ꯑꯗꯨꯗ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯏꯁ ꯊꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯒ ꯍꯥꯏꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯂꯤꯕ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯛꯇ ꯇꯥꯏꯅꯕꯒꯤ ꯃꯑꯣꯡꯅꯦꯕ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯅ
ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯖꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯅꯨꯡꯁꯤꯗꯕꯅ ꯂꯥꯏꯃ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯑꯗꯨ ꯃꯇꯤꯛ ꯊꯨꯡꯂꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯑꯣꯠꯀꯅꯤ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯣꯠꯀꯅꯤ ꯑꯁꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯀꯔꯤꯒꯤ ꯑꯣꯠꯄ ꯑꯩꯅ ꯆꯥꯎꯔꯦꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯅ ꯊꯣꯛꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯍꯥꯛ ꯀꯞꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤ ꯇꯣꯟꯁꯅ ꯃꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯁꯅꯥ ꯂꯨꯄꯥ ꯁꯤꯖꯤꯜꯂꯤ ꯅꯍꯥꯟ ꯈꯣꯝꯗꯣꯟꯅ ꯁꯥꯕꯤꯗꯨꯅ ꯄꯤꯔꯛꯈꯤꯕ ꯂꯤꯛ ꯑꯗꯨꯁꯨ ꯁꯤꯖꯤꯜꯂꯤ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯥꯏꯕ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯟꯗꯨꯅ ꯊꯨꯡꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯔꯁꯨ ꯃꯥ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤꯈꯩ ꯃꯁꯥꯅ ꯈꯪꯖꯗꯦ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯒ ꯋꯥ ꯃꯌꯥꯝꯁꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯄꯨꯔꯣꯏꯕ ꯁꯨꯕꯣꯟ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯦ ꯆꯠꯂꯗꯣꯏꯔ ꯅꯪ ꯑꯧ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯂꯥꯛ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯂꯝꯈꯩ ꯐꯥꯎꯕ ꯄꯨꯜꯂꯁꯤ ꯍꯣꯏ ꯑꯩ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯁꯨꯕꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯤꯛꯅꯣ ꯅꯪꯅ ꯁꯤꯔꯤꯕꯗꯨꯅ ꯍꯥ ꯁꯅꯥ ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯛ ꯋꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯣꯟꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯀꯩꯅꯣꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯩꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯥꯝꯅ ꯋꯥꯏꯔꯒ ꯁꯤꯕ ꯆꯥꯕꯗꯧꯅ ꯍꯣ ꯅꯆꯗꯤꯌꯦ ꯃꯤ ꯑꯩꯗꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯛꯄ ꯑꯁꯤꯕꯨ ꯁꯨꯕꯣꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯍꯥ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯛꯂꯤꯕ ꯏꯃꯥꯅ ꯁꯥꯕꯤꯔꯛꯂꯤꯅꯤ ꯌꯥꯝ ꯐꯕ ꯖꯥꯠꯅꯤꯅꯤ ꯏꯃꯥꯁꯤꯗꯤ ꯐꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯩꯅ ꯇꯨ ꯂꯩꯔꯤꯕ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯒꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯅꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤꯗ ꯊꯦꯡꯂꯦ ꯇꯧꯔꯤꯁꯤ ꯆꯠꯂꯁꯤ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯏꯃꯥꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯔꯣ ꯅꯆꯥ ꯑꯩꯅ ꯑꯁꯤ ꯍꯧꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯕ ꯑꯁꯤꯕꯨꯔꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯕꯅꯦ ꯂꯣꯏꯔꯕ ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯆꯤꯡꯅꯕꯁꯨ ꯏꯃꯥ ꯆꯤꯡꯅꯕ ꯅꯠꯇꯦ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯅ ꯊꯣꯛꯅꯕ ꯁꯤꯟꯕ ꯏꯅꯝꯃꯒ ꯈꯣꯝꯗꯣꯟꯒꯅ ꯃꯥꯟꯅꯔꯒ ꯑꯁꯨꯝ ꯇꯧꯈꯤꯕꯅꯤ ꯏꯅꯝꯃꯅ ꯁꯤꯟꯗꯨꯅ ꯑꯩꯕꯨ ꯈꯣꯝꯗꯣꯟꯗ ꯀꯩꯅꯥ ꯀꯠꯄꯤꯕꯅꯦ ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯧꯅꯥꯎ ꯃꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯏꯃꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯒꯅꯨ ꯏꯅꯝꯃꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯂꯩꯈꯥ ꯇꯥꯍꯜꯂꯕ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯐꯩ ꯃꯥꯒꯨꯝꯕꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯛꯅ ꯂꯩꯈꯥ ꯇꯥꯍꯟꯕ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯇꯧꯒꯦ ꯃꯥꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯪꯊꯔꯣꯏ ꯍꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅꯁꯨ ꯎꯁꯤꯠꯇꯕ ꯁꯥꯕ ꯕꯦꯃꯥ ꯏꯆꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯅ ꯐꯅꯕ ꯇꯧꯒꯅꯤ ꯌꯦꯡꯉꯨ ꯅꯅꯝꯃꯕꯨ ꯑꯩꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯂꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯃꯄꯨꯛꯅꯤꯡꯗ ꯁꯅꯥꯇꯣꯝꯕꯤ ꯁꯦꯡꯈ꯭ꯔꯤ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ ꯆꯞ ꯆꯥꯅ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯃꯨ ꯏꯃꯥ ꯇꯧꯒꯦ ꯁꯅꯥꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯤ ꯃꯥꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯄꯨꯝꯆꯨꯝ ꯍꯦꯛ ꯆꯨꯝꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯁꯅꯥꯅ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯇꯧꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯔꯣꯏ ꯏꯃꯥ ꯎꯡꯁꯤꯟꯅꯗꯨꯅ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯅꯥꯅ ꯂꯣꯏꯅ ꯇꯧꯕꯤꯅꯤ ꯍꯥꯏꯅ ꯏꯃꯥꯕꯨ ꯈꯜꯂꯤꯅꯣ ꯃꯁꯤ ꯄꯨꯝꯕ ꯑꯩꯗꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯈꯞꯄ ꯑꯃꯠꯇ ꯂꯩꯇꯦ
ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯝꯇ ꯈꯞꯇꯣꯛꯄꯤꯌꯨꯕ ꯍꯩ ꯅꯪ ꯃꯧ ꯅꯠꯇ꯭ꯔꯥ ꯅꯪ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯇꯧ ꯃꯗꯨ ꯅꯪꯒꯤ ꯅꯊꯧꯅꯤ ꯃꯧ ꯑꯃꯒꯤ ꯃꯊꯧꯅꯤ ꯃꯗꯨ ꯇꯧ ꯑꯦ ꯀꯔꯤ ꯋꯥꯉꯥꯡꯅꯤ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯏꯁ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯃꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯤꯅꯥꯏꯅꯦ ꯑꯁꯤꯅꯤꯅꯦ ꯍꯥ ꯃꯧꯁꯤ ꯃꯤꯅꯥꯏꯅꯦ ꯑꯁꯤꯅꯤꯅꯦ ꯍꯩ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯄꯥꯈꯣꯟ ꯁꯤꯗꯛꯄ ꯌꯥꯕ꯭ꯔꯣ ꯅꯊꯧꯅꯤ ꯃꯗꯨ ꯇꯧ ꯇꯣꯟꯁꯅꯥ ꯁꯥꯎꯒꯠꯇꯨꯅ ꯍꯦꯔꯥ ꯑꯗꯨ ꯌꯧꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯔꯣꯏ ꯅꯕꯦꯝꯃ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ ꯀꯔꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕ ꯍꯩ ꯅꯪꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯤꯅꯥꯏ ꯑꯃ ꯐꯥꯎꯕ ꯑꯣꯏꯕꯗ ꯆꯟꯅꯔꯣꯏꯅꯦ ꯑꯁ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯏꯗ ꯈꯣꯏꯗꯧꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯑꯦꯕ ꯑꯩ ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯇꯥꯗꯨꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯍꯩ ꯅꯈꯣꯜꯒ ꯋꯥꯡꯈꯠꯂꯛꯀꯅꯨ ꯆꯤꯡꯖꯥꯏꯐꯝ ꯑꯗꯨ ꯀꯥꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦꯔꯥ ꯑꯁꯤ ꯌꯧꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯪ ꯑꯣꯏꯅ ꯆꯤꯡꯖꯥꯏꯐꯝ ꯀꯥꯏꯅꯤ ꯍꯦꯛ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯤ ꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯂꯤꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯆꯤꯜ ꯑꯗꯨ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯊꯤꯟꯖꯤꯜꯂꯒ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯨꯔꯣ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦꯗ ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯐꯥꯊꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯇꯁꯦꯡꯅ ꯍꯧꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯣꯟꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯦ ꯍꯅꯨꯕꯤ ꯅꯪ ꯉꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯈꯨꯟꯇꯥꯡꯒꯦꯇꯨꯅ ꯍꯥꯏꯒꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯟꯆꯣꯡꯁꯤꯜꯂꯒ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯊꯦꯛꯏ ꯑꯌꯣ ꯑꯁ ꯍꯤꯡꯆꯥꯕꯤ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯁꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯈꯪꯕ꯭ꯔꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯤꯅ ꯍꯦꯛꯇ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯤ ꯀꯅꯥꯅꯣ ꯂꯝꯀꯦꯠꯄꯤ ꯍꯥꯏꯔꯒ ꯊꯣꯛꯏ ꯑꯌꯣ ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯐꯩ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨ ꯅꯪ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯍꯦꯛꯇ ꯂꯩꯊꯦꯛꯑꯦ ꯍꯥꯏꯕ ꯑꯌꯣꯃ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯐꯅ ꯊꯝꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯐꯠꯇ꯭ꯔꯤꯕ ꯅꯕꯨꯛꯆꯦꯜ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯇꯦꯡꯕ ꯇꯥꯏ ꯐꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯍꯅꯨꯕꯤ ꯅꯪ ꯐꯩꯌꯦꯕ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯎꯁꯤꯠꯇꯕ ꯌꯦꯡꯉꯨ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯆꯪꯈꯤ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯧꯖꯤꯛ ꯁꯣꯟꯊꯕ ꯌꯥꯗꯦ ꯃꯆꯥꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯜꯂꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯁꯨꯕꯣꯟꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯐꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯌꯥꯆꯪꯕꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯅ ꯅꯁꯥꯒꯃꯨꯛ ꯉꯝꯗ꯭ꯔꯕꯣ ꯆꯥꯛ ꯏꯁꯤꯡꯅ ꯀꯃꯥꯏ ꯇꯧꯕ ꯏꯃꯥꯅ ꯊꯣꯡꯂꯅꯤ ꯍꯥꯏꯔꯕ꯭ꯔꯣ ꯁꯥꯎꯔꯪꯅꯅ ꯈꯨꯝꯂꯛꯏ ꯍꯣ ꯈꯪꯗꯦ ꯍꯪꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯈꯨꯝꯂꯛꯂꯤꯕ ꯈꯣꯟꯗꯥ ꯑꯁꯤꯗ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯐꯖꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯐꯖꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ ꯁꯨꯕꯣꯟꯁꯨ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯅꯣꯏꯒꯤ ꯅꯃꯥꯁꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯅꯦ ꯑꯩ ꯈꯛ ꯀꯥꯎꯔꯣꯏꯕ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯂꯕ ꯍꯣ ꯅꯣꯏ ꯅꯃꯥꯁꯤꯅꯅꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯂꯩꯊꯦꯛꯂꯤꯕ ꯍꯧꯖꯤꯛ ꯈꯨꯠ ꯌꯦꯠꯁꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇ꯭ꯔꯦꯗꯣ ꯃꯁꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯩꯊꯦꯛꯂꯤꯕ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯍꯥꯏ ꯍꯩꯆꯤꯟꯊꯤꯕꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯄꯥꯎ ꯌꯥꯝꯅ ꯇꯝꯒꯅꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯣ ꯏꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯑꯩꯅ ꯀꯗꯥꯏꯗ ꯈꯠꯅꯕ ꯍꯧꯏ ꯏꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎ ꯀꯥꯃ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯃꯍꯥꯛ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯥꯛꯄ ꯃꯩꯗ ꯏꯀꯪ ꯂꯪꯁꯤꯜꯂꯛꯀꯅꯨ ꯌꯥꯝꯅ ꯍꯔꯦ ꯅꯣꯛꯇꯧꯗ ꯉꯥꯏꯗꯀꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯣꯏ ꯅꯃꯥꯁꯦ ꯑꯃꯨꯛꯇ ꯐꯨꯋꯣ ꯑꯩ ꯌꯦꯡꯒꯦ ꯃꯍꯥꯛ ꯑꯃꯨꯛꯇ ꯐꯨꯋꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯣꯏꯅ ꯐꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯌꯦꯡꯒꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯨ ꯍꯥꯏꯕꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯍꯥꯏꯅꯕ ꯑꯁꯤ ꯁꯨꯕꯣꯟ ꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯏꯃꯥꯁꯨ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ
इमा थोपीरो इमागी थौदौरो यारे है नंगी नुपीसे वारकचो नमा अइना वारकलबदिने कया नतै चारोइको असुमना हाइरमदुना थोख्रे तोनसना यामना साउनिंगना नोइगी नमासिना अइंगोंदा असि यौन ओटलगा नैरबा असि फावबा नुपा नंगना अदुम तुमिना लैरिबसे करिगिनो नोइ नमासे नंगना फुबा ngamlaroidro हेर नंगसु अइबु पोक्लिबि इमासिदा अइना कमाइना फुदोइनो किरिरा हाइबा नंगिसे हौनदबो वाना हाइबा नंगना हाइरिदो करिगे हौनदबदो मानदे अइबु फुबा याब्रो येंगो नंगना माबु फुद्रसुने अइदि नोइ नमासे फुनी हेक फुबा ngamdraba तोनसना इमिंग होंबिगे हाइरगा यामना साउना फमुंगदुदा अमुक हिपथाखि नमित निनी लैरगनी कैथेलगी मची अमदा तोनसनागा खोमदोनगा थेंगनादुना हेक उनै तोनसनाना हाय कैनो खोमदोन नंगना अदुम तुमिना लैसिनख्रिबादुना नंगी निंगबा थुंगले नंगी अपामा फंगले हाइदुना तौरिबरा हाइबा नंगिसे अदुमाइना काइदे यामना तौजलाकनुको अइ साउरकनी हाइरिबा सिनि इदैमा अदुमना लाने हेक्ता खनबिखनु कैदौरगे सोमदा अइसे हंदक थबक खरा चिंदना तौबनी चिन्नी थबक कयामना चिन्नीबा नंग हाइसिनिको नंग अइ सुम साउरकनी नते ngasi thengnaringai asida chap chaba wa ma hairam idaima nataima aina thawai asi khubak ta haptuna nangi aningba atu tabu maning thunghalaga loire haina khanduna hotnariba asuk yamna aina tawba asibu nangi likma cha adu mane saknaba yaradra haiba nanaw loina khangje kaidorge idaima bo aigi punchi sin hek leiriba makai sung kau he kau jaroi idaima gi kari no haibado madu masak khangna aina torkani kadorge idaima sobino ngasigidi ꯏꯇꯩꯃꯒꯤ ꯐꯤ ꯑꯃꯇꯪꯗꯤ ꯂꯩꯖꯔꯝꯒꯦ ꯐꯤ ꯑꯄꯥꯝꯕ ꯃꯈꯜ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯣꯟꯁꯅ ꯃꯥꯅ ꯁꯥꯎꯔꯝꯕꯒꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤ ꯍꯣꯏꯅꯦ ꯂꯩꯔꯣꯏꯅꯦ ꯑꯗꯣ ꯐꯤ ꯑꯃ ꯂꯩꯕꯅ ꯁꯛꯅꯕ ꯌꯥꯔꯣꯏꯀꯣ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯑꯩꯅ ꯈꯪꯅ ꯇꯧꯔꯒꯦꯕ ꯍꯣ ꯑꯗꯨꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯂꯛ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯤ ꯌꯦꯡꯉꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯣꯟꯁꯅꯥꯒ ꯈꯣꯝꯗꯣꯟꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯁꯨꯕꯣꯟꯅ ꯍꯦꯛ ꯃꯆꯤ ꯑꯃꯗꯒꯤ ꯎꯔꯨꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯉꯛꯄ ꯑꯃ ꯐꯥꯎꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯕꯤꯒꯤ ꯅꯨꯄꯥꯒ ꯇꯣꯟꯁꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯅꯕ ꯖꯥꯠꯂꯥ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯩꯅꯥ ꯀꯠꯈꯤꯕꯅꯤ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯊꯩꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯟꯁꯅꯥ ꯆꯥꯛ ꯊꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯨꯛꯇꯅ ꯂꯩꯔꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛ ꯇꯧꯖꯔꯨꯅꯤ ꯍꯥꯏꯒꯦ ꯍꯅꯨꯕꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯅ ꯃꯥꯁꯨ ꯃꯤꯅꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯖꯁꯅꯤ ꯉꯝꯗꯦ ꯑꯩ ꯐꯃꯨꯡꯗ ꯑꯣꯏꯅ ꯍꯤꯞꯂꯒ ꯂꯩꯊꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕꯅꯤꯅꯦꯍꯦ ꯃꯁꯤ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ ꯑꯩꯅꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ ꯖꯥꯠꯅꯤ ꯀꯩꯅꯣ ꯀꯩꯒꯤ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯣꯏꯅꯣ ꯑꯩ ꯉꯝꯂꯣꯏ ꯆꯥꯛ ꯂꯥꯝꯂꯒꯅ ꯀꯣꯛ ꯍꯦꯛ ꯊꯣꯡꯗꯣꯛꯑꯣ ꯀꯩꯗꯧꯒꯦ ꯍꯩ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯄ꯭ꯔꯞ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯎ ꯀꯩꯅꯣꯗ ꯏꯃꯥ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯃꯨꯡꯗꯒꯤ ꯁꯨꯛꯀꯨꯝ ꯀꯨꯝꯊꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯀꯨꯝꯊꯗꯕ ꯉꯝꯂꯗ꯭ꯔꯣ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤꯅꯦ ꯁꯨꯛꯀꯨꯝ ꯍꯦꯛ ꯀꯨꯝꯊꯔꯣꯏ ꯀꯅꯥꯅ ꯀꯩꯗꯧꯖꯕ ꯉꯝꯗꯣꯏꯅꯤ ꯍꯥꯏꯒꯦ ꯅꯪ ꯀꯨꯝꯊꯔꯔꯣꯏ ꯍꯣ ꯀꯨꯝꯊꯔꯔꯣꯏ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯩ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯁꯤ ꯍꯩꯃꯥ ꯍꯦꯛꯇ ꯆꯤꯡꯉꯤ ꯑꯩꯕꯨ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯆꯤꯡꯊꯩ ꯍꯥꯏꯕ ꯂꯥꯎ ꯑꯉꯥꯡ ꯅꯪꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯤꯡꯉꯤ ꯇꯣꯟꯁꯅꯥꯅ ꯂꯥꯏꯅ ꯍꯦꯛ ꯉꯝꯈꯤꯗ ꯄꯦꯟꯗꯦꯗ ꯑꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯅꯣꯡꯃꯗꯤ ꯍꯩ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯀꯣ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯆꯠꯍꯧꯔꯣ ꯌꯥꯔꯦ ꯌꯦꯡꯉꯨ ꯅꯣꯡꯃ ꯑꯃꯗꯤ ꯅꯪ ꯌꯦꯡꯉꯨ ꯆꯠꯍꯧꯔꯣ ꯍꯥꯏꯕꯅꯦ ꯈꯨꯖꯥꯏ ꯑꯁꯤꯅ ꯊꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯆꯤꯡꯂꯦꯟꯕꯤꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯅ ꯍꯪꯂꯛꯄ ꯋꯥꯗ ꯅꯪꯅ ꯑꯁꯦꯡꯕ ꯑꯗꯨ ꯈꯨꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯋꯥꯗꯨ ꯈꯨꯝꯂꯕ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯥꯟꯅ ꯈꯨꯝꯂꯕ ꯑꯩ ꯑꯗꯨꯝ ꯏꯄꯥꯝꯗ ꯂꯩꯍꯧꯒꯅꯤ ꯅꯪꯒ ꯀꯥꯏꯅꯒꯅꯤ ꯈꯣꯝꯗꯣꯟꯁꯨ ꯆꯤꯡꯂꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯀꯥꯏꯅꯅꯤꯡꯗꯕꯅꯤꯅ
ꯍꯣꯏ ꯑꯩ ꯑꯁꯦꯡꯕꯗ ꯈꯨꯝꯒꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯆꯤꯡꯂꯦꯝꯕꯤꯒ ꯃꯃꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯀꯅꯣ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯊꯕꯛꯁꯤꯕꯨ ꯆꯠꯀꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯍꯥꯏꯗꯦ ꯊꯕꯛꯄꯨ ꯀꯃꯥꯏꯅ ꯍꯦꯛꯇ ꯂꯦꯞꯇꯣꯏꯅꯣ ꯂꯦꯞꯄ ꯌꯥꯔꯣꯏ ꯏꯃꯥ ꯆꯠꯂꯒꯦ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯅꯃꯥꯏꯅ ꯆꯠꯈꯤꯅꯣ ꯍꯥꯏꯔꯗꯤ ꯆꯠꯂꯅꯨ ꯇꯣꯟꯁꯅꯥꯅ ꯃꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤ ꯄꯥꯝꯒꯦ ꯏꯃꯥ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯗꯧꯔꯤꯕꯅꯤ ꯇꯣꯟꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯅꯣꯏ ꯅꯃꯥꯁꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯨꯅ ꯂꯩꯔꯅꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯦ ꯍꯥꯏꯕ ꯆꯠꯂꯨ ꯌꯥꯔꯦ ꯁꯤ ꯆꯠꯂꯣ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯂꯦꯞꯂꯤꯗꯣ ꯆꯠꯂꯨꯁꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯡꯒꯥꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯝꯗꯣꯟꯒ ꯂꯣꯏꯅꯗꯨꯅ ꯆꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯂꯥꯛꯄ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥ ꯁꯨꯕꯣꯟꯅ ꯅꯈꯣꯏ ꯂꯥꯏꯗꯅ ꯏꯕꯦꯝꯃ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯅꯪꯒꯤ ꯇꯥꯆꯧ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯒꯤꯁꯦ ꯇꯥꯆꯧꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯕꯨ ꯇꯥꯆꯧ ꯉꯁꯤꯗꯤ ꯅꯪ ꯏꯅꯝꯃ ꯑꯁꯤꯕꯨꯗꯤ ꯐꯨꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯟꯁꯅꯥꯅ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯃꯔꯝ ꯍꯥꯏꯖꯔꯛꯀꯦ ꯏꯅꯝꯃ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯅꯪ ꯆꯩ ꯆꯥꯗꯧꯔꯕꯅꯤ ꯏꯃꯥ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯉꯤ ꯁꯨꯕꯣꯟꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯆꯩ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯤ ꯆꯩ ꯑꯁꯤ ꯅꯪ ꯄꯥꯏꯌꯨ ꯄꯥꯏꯗ ꯄꯥꯏꯌꯨꯅꯦ ꯁꯦꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯄꯥꯏꯔꯣꯏꯗ ꯄꯥꯏꯌꯨ ꯍꯦꯛ ꯄꯥꯏꯌꯨ ꯍꯥꯏꯔꯗꯤ ꯄꯥꯏꯌꯨ ꯃꯆꯥꯅꯨꯄꯥꯗ ꯄꯤ ꯁꯨꯕꯣꯟ ꯆꯩ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏ ꯆꯤꯡꯂꯦꯝꯕꯤꯅ ꯈꯣꯝꯗꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯇꯥꯅꯕ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯪꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯋꯥꯗ ꯍꯦꯛ ꯍꯥꯏꯔꯕ ꯑꯩ ꯑꯗꯨꯝ ꯉꯁꯤ ꯏꯄꯥꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯑꯣ ꯈꯣꯝꯗꯣꯟ ꯋꯥꯈꯜ ꯇꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯇꯣꯟꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯆꯩ ꯑꯁꯦ ꯃꯊꯧ ꯇꯧꯅꯤꯡꯕꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤꯁꯤ ꯈꯣꯝꯗꯣꯟꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯖꯒꯦ ꯏꯕꯥꯏ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯇꯩꯃ ꯇꯣꯟꯁꯅꯥꯅ ꯁꯤꯟꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯗꯨꯅ ꯄꯤꯈꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯤꯈꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯨꯕꯣꯟ ꯁꯥꯎꯕꯅ ꯂꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪꯃꯛꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯍꯦꯛꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯜꯂꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕ ꯍꯩ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯍꯥꯏꯔꯒ ꯀꯜꯂꯤ ꯆꯩ ꯑꯗꯨꯅ ꯇꯣꯟꯁꯅꯥꯗ ꯇꯣꯟꯁꯅꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯑꯩꯌꯣꯏꯃ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯍꯩ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯅꯤ ꯆꯠꯊꯣꯛꯑꯣ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯣ ꯀꯜꯂꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯕꯤꯒꯦ ꯆꯩ ꯈꯔ ꯍꯥꯟꯅ ꯆꯥꯈꯣ ꯏꯕꯨꯡꯉꯣ ꯐꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨ ꯃꯔꯤꯜ ꯇꯤꯡ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯪꯁꯨ ꯈꯪꯂꯦꯗꯅ ꯏꯃꯥ ꯑꯩ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯐꯨꯏ ꯆꯩꯁꯤꯡ ꯈꯪꯗꯅ ꯆꯥꯔꯤ ꯇꯣꯟꯁꯅꯥ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯣꯡꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯏꯅꯝꯃ ꯂꯥꯜꯂꯤ ꯏꯅꯝꯃ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯇꯥꯆꯧ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯏꯅꯝꯃꯁꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯥꯝꯗꯣꯛꯏ ꯏꯅꯝꯃ ꯇꯣꯟꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯩꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯐꯠꯂꯨꯗ꯭ꯔꯕꯅꯣ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯕꯦꯝꯃ
ꯅꯅꯝꯃꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃ ꯑꯗꯨꯝꯅ ꯍꯥꯏꯌꯩꯗꯦ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯅꯆꯜꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯕꯤꯌꯦ ꯑꯁꯨꯝꯅ ꯋꯥ ꯐꯪꯅꯔꯤ ꯇꯣꯟꯁꯅꯥꯅ ꯃꯅꯦ ꯃꯀꯨ ꯑꯗꯨꯗꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯅꯦ ꯃꯀꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯤ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ ꯈꯣꯡꯗꯣꯟꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ ꯑꯁꯨꯝ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯈꯤꯔꯝꯃꯤ